Bulletin asibu midyeng tabiribasingbu ahanbada khurumchari jinungthilgi pau pizari aina thingkhraba Alliance for Socialist Unity Kangleipak asungna kauba total shutdown na maram oiraga ngasi Kaksing Bazar gi dukan sing hangna khide kaithel kana khide lambi sorok sing lanai gari marak ta satpanatana mi itak tak khi Lining Thau Sanamahi Temple Board na Sinduna Meragi Noma Panba Mera Saurel Hobagi Laitingi Thauram Haying Khungbalda Pangthokre Thauram Madu Kangla Laifam Lenda Laiba Nungzeng Pukri Dagi Sing Loduna Laigi Oiba Thauram Sing Pangthokhi Numit Asiga Mari Lainana Lining Thau Sanamahi Temple Board ki Vice President Vidyapati Senjam Nahai Ngasigi Numit Asida Kangla Manungda Lairiba Nungzeng Pukri Dagi Senglaba Isting Loduna Mioiba Kunaigi Pangal Hapnabani Hap Mahakna Makata na Hai Lining Thau Sanamahi na Konba Lam Singda Matsama Nai Singna Karamna Lairi Hingli Haina Yangsin Bibaga Loinana Lamdam Asida Sahong Ahong na Bahona Gadauri Bani Loinana Hozik Tokliba Manipurgi Wathok Asida Laiba Kananaba Lanteng Nariba Singbu Tauna Handaba Oirasanu Hainasu Mahakna Yaifa Pauzel Pirakli Amaromda Laigi Oiba Thauram Asi Loiraba Matung Huyen Momongi Mihut Sing Lining Thau Sanamahi Temple Board Wasak Loki Meragi Nong Panda Inkubja Esimani Kakumanindor Prava Guru Nami Asida Lining Thau Sanamahi Temple Pati Lining Loi Singna Sigunaba Sengaba Nami Asida Adugunaba Ibido Pakambagi Masaikonda Lairiba Manaun Pagi Adugunaba Nijeng Puki Asidagi Iru Ising Loduna Taung Miyoba Ekwigi Maruina Mete Kunai Ashigi Mete Shibu Adugunaba Yokatnaba Amadi Morgi Saba Panin Kanaba Amadi Sating Nadinabda Mai Panani Damukta Adugunaba Toromasi Nasi Maruina Pantuk Jabani Manipura Thokliba Kangluki Lan Asina Tangdu Laitadava Fivam Asina Maram Oiraga Sahi Asi Ningol Sakova Amadi Harau Kumaisting Kaksing Kuno Area Gi Oina Taubiga no Haina Monitoring Committee Kaksing Kuno Gi Maikaidagi Kanghalakli Ngasi Kaksing Kuno Lamkhaida Lamkhai Ngagliba Miyamga Loinana Pangthokpa Paumistinga Unaba Amada Monitoring Committee Kaksing Kuno Gi Convener Sarangthem Tombana Hai Kuki militant singna mitai micham kayagi yummai thabiba hatpi khiwa sida mayum makai leijadraba mabung mapwa masal mase kaina khraba kayagi mitki pi khamdri makhoi sing adugi awabada ekhoi su saruk yabiba mathau tai makhoi gumba kaya adugi khanduna asigumba tanja asida ekhoina harau nungai thokpagi matam adu oide khanjai Maram Asina Sahi Asigi Oina Ningol Sakova Asi Kaksing Kuno Area Gi Oina Lepmin Nanaba Warep Nakibani Masida Sunatana Diwali Gi Mingda Lagau Khauba Jar Sanabagi Tabak Sing Tawiganu Lining Oiba Pangthok Taba Yadaba Thauram Khaktamak Chamna Pangthok Piyu Kanagumba Singna Committee na Haizariba Asida Thawoidaduna Singnaраklabadi Maduda Thorakpa Afafatagi Texakumba Masana Pujagadabni Hainasu Fongdorakhi Manipur की तंगु लेता लगो इवम मसिदा कोई मफम दगी CSL के या सनुरा के या ना मयूम दल लेफम सफम खंगना रिलीफ एम के या अवाब या मयूम अरुग ले रसी येंगे हरगा उसी सही सिमदी कक्सिंगनो के एरिया दा हराउ कुमई निंगोल सकोबन सिंगसी कोई ऑल कक्सिंगनो मॉनिटरिंग कमिटी ने थिंजिनजरे लोइनना आइरिबो कुमई हराउ सिंगसी तौबिगनु हाइदुनसु कक्सिंगनो एरिया दा लेबिरिबा खुदिमो की मफम दा अपील असि तौजरी अखोइना थमजरिबा अखोइगी पिजरिबा फोकस हाइबदि हराउ कुमई हाइबसिदा अखोइना थमजरिबा जे दीपावली हारगना दीपावली की तोबम तोपा धर्म की ओइबा लाइगी ओइबा खतंग तौबिबा नत्तबा पाम्बे हाइबदि बोम कापतना हराउ कुमई सेनुमाइ तौदना तौबिदबा हाइबना सिंबा सि तौबिरकपा तारगदि मियामना अखोइना थमजरबा खोंदांदा मियामना
हराउना लौबीगदबनी हाइबसी इपा इपुसिंगी खुबम थिदोक्तुना तुंगी मिरोलगिदमक निंगथीना ngak selaga thamdasi haina athaubasingi liklam thibalu Manipur allangi president Teksam Nandona fongdoragli athaubasingi liklam thibalu Manipur na sinduna ngarang langbal thagi thasi numitta Assamgi Kasar district imanung sanna leiba lengon dabi patta lei langban hesoi thaba amasung sara tambagi thauram ama pangthokre Thauramgi manung sanna apunbagi mifam amasu athaubasingi liklam thibalu Manipur alam lengon dabi pat protection and preservation committee Kasar amasung LPPPC United Clubs Organization Lakhipur Assam UCO amasung Manipuri Sanura Khorzailu MCKL na punna sinduna pangthoki Mifam madu lorakpada saireng saidinaba amasu pangthoki ngasi pangthokiba langban hesoi thaba amasung sara tambagi thauram ga mari lainana Teksam Nandona makha taraduna haiki Manipur da kumja 1819 dagi 1826 fawbada thokiba sahitariat khuntak pagi thaudokta matam maduda Manipur gi ningthau Gambir Singh amasung Narsingh Maharajna Kasar gi lengon da bi pata Lairiba mafam asida senduna lotlaga leiki pat asi situna mai faklabadi lan asi ngamgani haibagi pandamda pat asi sitki hojik lairiba lam amadi pat asigi mamang maming asi Bengali Ranojit Das apokpa kisolan da ki maming da lairi mafam asigi matangda lam mapu amasung mari lainaba authority ga wari sanaduna ining thauna famlamba khubam oiriba nungpak yauna Pat asigi saru khara khubam oina thamduna semgatnaba hotnari lamgi mapuna su khubam asi piningbagi apama su fongdorakle sahi samaga maudra taret suraklaba ipa ipugi khubam asi ningthina semgatpa haibasi leihoriba masa manau aikhoigi thaudangni athubada mari lainaba singa unaduna mafam asi semgatnaba loop asina honaragani haiki Thauram aduda saruk yakiba United Clubs Organization Lakhipur Assamgi President Kanta Khaidemna fongdokhibada lengon dabi pat amasu ningthau singi khubam asi Silchar gi revenue circle gi record thiruba matamda fangdre adubu lam asigi mamingda leihoriba Ronojit na maitai gi khubam oina pinaba apamba fongdorakpaga loinana mateng pangani hairakle Manipurdagi maitai kaya mafam asida sahi khudingi laktuna puwarigi khubam asi ningsingli adubu mamangi sahidagi hauraga langban tarpangi haisoi thaba amadi sara tambagi thauram asi haudoktuna sahi asigisu ngasi pangthokli mahakna makha taraduna mafam asida Kangleipak Manipurdagi lakpa maitai ireja singna sahi khudingi thauram pangthokpada khudong sana amadi aikhoigi ipaipu singi mafam Oiramba asi tung koina semgatnaba thabak paikhatpa mathau tai haiki Thauram aduda allamgi secretary Sagol Sem Ronel treasurer Thongam Dara advisor singda Laimayum Santikumar Sharma Thaunauzam Sarad Kasar dagi Professor Thaunauzam Meghanath Manipuri Sanura Khorzailu Kasar Assamgi President Dr. Moirangthem Sobita yauna LPPPC amasung UCO gi mihut singsu saruk yaki अखोई अपुन सक्तम इरोना पालसीद पुंजन वासक लौमीनब इरेप इरंगीदमक्ता अखोई तौम तोपदो दायित्व लौमीनब तनाई लई है वखलोंसी मियामदा मेसेज पीनब की वखलोंदा अखोई पालसीद लाचबनी लोइनना अखोई ngasi कचेरिब तरपोलसीजु लिसिंग चनिपन तरामापन चै तरी खुंतापदगी हौरगा लिसिंग अनिगा कुनगा हुमदोय असिबौदा Manipur magi da muda thawai na pota bi khaba aduba athobi singi thawai migen da kachaba tarponi asuma tarpola ji ipai ku ne sedu toidona rau pyam lo bi gena thaja ba loina na matung tar podari hai ma phom chi apoi kunna sanghiminarga hana mala shi taminarga loina na ma chi da apoi achepo lo mine cha go hom thamdege loina na pa la sibu do kondori ba mapuna chu hai ma phom chi Miyam the Sinaning Big Afamba Lay Amadi, Haiba, Mochi Qualibu, what member show, Haiba, Partnership, Norbin, Haibadi, Awagi, Norobin, Haibadi, Nursing Maharaj, Partner Hadana,
ahlaman singthangina wari tobirambo balai masi asengwa ibudo okhigi iningdok siknatugi khubam moiba inong doesigi ya kano leiba mapum pa ne habje taseng ba pot oiba manina masi pal se punama man bomian kan miner gi daita du min chaida man bomiam ong kan hana apin toje मे अहुमदगी कुर्की नार्को टेररिस्ट सिंगना लांदारक्तुना ngasi फाउ सथरिबा लान असिदा माइतै मितै अखोइगी मांख्रिबा थीबा फंग्रिबा सिंग अखोइदा सिनरक्ट्री फाउबा रिम्स अमसुंग जेनिम्स दा लैरिबा कुकी सिंगी असिबा हक्सांग सिंग मखोइदा सिनखिबा यारोय हाइना फंबै यारिपोक बामो लेकाइना फोंदोरकली वाफम असिंग असि थौबाल डिस्ट्रिक्ट की यारिपोक बामो लेकाइदा लैबा इपा नोंपोक निंथौ अमदी इमा सरंग लैमगी मफमदा सथरिबा लान असिगी लांगम फिराल थेटपा ngamjage हाइना थौनिजबगी थौरम अमदा फंबै यारिपोक बामो लेकाइगी थौमी हिदाम संजोइना पाउमिस्टिंगदा फोंदोरखिबनी संजोइना फोंदोरखिबदा नोंमाइजिंग नुमित खुदिंगी इपा नोंपोक निंथौ अमदी इमा सरंग लैमा अनिगी मफमदा मियामना इरा थौनिजबगी थौरम असि पांथोक्तुना लाक्ली मधुगी मसरू अमा ओइना ngasisu थौनी थौरम असि पांथोकपनी इरोइनना मणिपुर इमागी सप्तम काइबे यारोय हाइना इरेबा कन्नबा लानफमदा थवाई कटखरबा अथौबा सिंगी थवाई मिरेलना मपुगी लैकोलदा इंगना सिगना लैरुनबा अवावा फोंबा अमदी मखोइना इमालेबा अमसुंग मितै माइतै फुरुप कन्नबगीदमा मंगजरंबा मखोइगी थौनालिंगजेल अदुबु इकाई खुमनबा उटपगा लोइनना मखोइबु अमुक खन्ना मिरम लेनसिदा पोकलखो हाइबगी वाखलोंदा ngasiगी थौरम असि पांथोकपनी महांगना मखा ताना हाय सथरिबा लान असिदा मरुओइना सही नौरिबा महिरोय अनिबु मतम कुइना वफम खंगदना नुंसी हैतना हातोपिखिबा मखोइगी असिबा हक्सांगी फोटो सोशल मीडियादा वायरल ओइरकपदगी फागतले हाइरबसु मखोइगी असिबा हक्सांग ngasi फाउबा फंगदना लैबसि यामना पेंदे महिरोय अनिगी हक्सांग अथुबदा मखोइगी मपा ममा इमुंग मनुंगदा सिनबियु अदुगा ngasi फाउबदा माइतै मितै गी मियोय कुकी सिंगी मखुता ताखिदुना मफम खंगदना लैरिबसिंगी हक्सांग सिंग अखोइदा खुसिनद्रिबा फाउबा रिम्स अमसुंग जेनिम्स की मोक्ता लैरिबा कुकी सिंगी असिबा हक्सांग सिंगसु मखोइदा खुसिनखिबा यारोय हाइखि जिंगनाबा मिहाल असिदा चेनाबनी हाइबा जिंगनाबा चेनाबनी हाइबा फारबनिना असिबा हक्सांग असि कुथोफम थोई खंगबम थोई अदुना अथुबा मतमदा रेआपिल सिंग असि बरी लेना फाद वाट बसिंग फागत बिरगा अथुबा मतमदा अखोइगी असिबा हक्सांग सिंग सिनबियु कुथोपियु ममा पातम अखोइगी मनिपुर प्रजासिंग सिनबियु अदुगा लोइनना हदकी लान असिदा थवाई थाग्रबा अखोइगी मांगख्रिबा सिख्रबा अखोइगी मैतैगी जाति सिगी थौना परबा अखोइगी अथौबा सिंग हजि फंगदबा मयाम यावरी अदुना मखोइ सिंग असि कुकी सिंग की मखुत ताख्रबा अखोइगी अथौबा सिख्रबा सिंग अदु अखोइगी खुता मैतै अखोइदा सिनद्रि फावबदी मखोइगी असि बक्सांग सिंग अखोइगी रिम्स ता जेनिम्स लैरिबा मखोइगी असि बक्सांग सिंग असि बीबा यारोय हाइबा वाफम असि अखोइ फंबैगी माइकैदगी थमजरि ngarang numidang pung tara makhai khara helakpada Imphal Police Station gi manung sanba Sega Road Kongjeng Hazari lekai da leiba Khaidem Saitazit Elias Bobo gi yumda miyoi kunrom laktuna nongmai round kaya marum kapsilamle थौदोक अदुदा नुपी अमा यावना मियोय मंगा नोंमैना पानबदगी लाइकन नखरे हाइरी मियोय मंगा असिगी मनुंगदा मियोय अनि अरुबा फिवमदा हौजिक राज मेडिसिटी दा लाइकन नरी थौदोक थौफमदगी फंगबा पाव अमदी कोंजेन हजरी लेकाई यूथ डेवलपमेंट क्लब की मेंबर कृष्ण तखेलंबमना फोंदोरकपगी मतुंग इन्ना BJYM की प्रेसिडेंट ओइरंबा मनोहर मयुम बारिसना महाकी कांगबुगा लोइनना लेकाय असिदा नुमित खरनी की ममांगदा लाक्लगा खाइदेम सैदजित एलायस बोबो अपोकपा KS मोमोन कौबा मियोय अमगी युमदा लाक्लगा बोबो उनगे हाइना फोंदोकलंबनी बोबोना महाकी फेसबुक अकाउंट दा थागतपा पोस्ट अमगी मतांगदा वारी सानसी हाइना लाखिबनी नुमित अदुदा वारी सानरगा हनख्रबा मतुंग ngarang asi miyoi kharana gari macha ani amadi gari achouba marida miyoi kunrom laklaga bobo gi yumda gate nam khairaga sanglaktuna bobo bu faraga puna ba khonabani maduda laikai adugi miyoi sing sangsillaktuna bobo pu ba yaroi haina thingbaga loinana miyanga muknaki
muknaba aduna maram oiraga sanglakhiba miyoising adu gate wangma lanthokhtuna satkhraga nomai round kaya blank fire tawraba matung miyamda atamnana target tawraga kapsilakhibani maduda hairiba miyoi manga asi nomaina panbani soklaba miyoi manga asigi manungda miyoi ani amadi fibam lubana ras majority da hojik laikanari loinana nongmaithem ever sunday discharge tawkhre Thaudok asigi matangda Imphal Police Station da report ama complaint tawkhre thaudok thokfam maduda Imphal Police Station namadi forensic science ki team laktuna yangsinkhre ngarang ahing satharamba thawong aduda miyoi sing aduna thauraga lakhiba TBS company gi number thadaba two wheeler amasung miyamna phajin hobadagi police ta sinnakhre na maruina pairiba sarkar sina athu matamda yangsinbiduna haibe excusing asibu habi nabai damakta aikoigi laikai gi maigai degi mahut sinjaraga ain phondoksari serious oina soibisi medha arke medha ga aduga kainoga priyanandraga moyani si hojik saru kaire operation tawni maru manungda lairi haibana singba hojik doctor hospital da sanagi ba yauri ado hojik akhoi athu matamda hojik mayam punbiri basi akhoi athu matamda JC ma semaga akhoi JC duna kari ware lorokadage haibado lor matungda ai makha taba pawdam adu press ki thongda tham Haukiba October tha asigi tang 13 da pangthokhiba ithai committee meeting na leplam bagi matung inna hayeng tang 13 mera gi nini panba ningthaukawa numita ipa ipu haktak tagi sanaduna lakpa kaksing ithai khong phatpagi thauram adu pangthok saragani thauram asida kaksing amadi khunlonariba palel irengban hawairau Mairenvam amadi Soragi Praja Kwai Punamakna Saruk Yabiyu amadi Kaksing Ithai Committee bu Tengbang Biyu Haina the Kaksing Ithai Committee Kaksing Gisterol amada Hairi Masi October tang tara manga nomaizing numid asida kuki NP ZTN na Haukiba October tang tarani thoi sawalse numit ki nungthil pung ahum lom tawa matamda tatbungi mafam amada FX company gi driver da apanba amadi akiba thawong kaya satharakhiba duda senaba miyoi singnaba faraga kuntramapan soba Assam Rifles Kadam Tala SP Jiriwam aduga Jiriwam Peace Committee gi meeting da puthokhiba du oiramdre Masida kuki NP ZDN su pen khide adubu hojik fawwa Jiriwangi manungda peace lahenba ngamba CSO sing public sing aduga maitai istilinaw sing gi leader sing gi mamangda kuki community Jiriwam Tamenglong na peace pu mahosagumna lainaba honagani aduga yariba makai National Highway 37 Jiriwam to Kaifodai manung asi sathok sasin tawba miyoi sing amadi vehicle sing da apanba pihandanaba honagani madugi mathakta phaitol dagi kaimai fawada kuki singbu masigi matangda National Highway 37 da laiba khulgi village authority youth club women society singa awareness kam special campaign tawjaragani masigi mapung oiba thodang kuki ZTN lauduna peace maintain tawnaba leptana honajagani haina Kuki NP Jiriwam Tamenglong amasung None District Singi General Secretary amadi President Singna sahi tawduna thador paserol da hairi Masino Mazing Numita Lebanon dagi Israeli gi border village Stula da anti-armor missile capsule lakpadagi miyoi mari sire Army asu Lebanon da khut handuna attack sathakre haidi Palestinian Health Ministry na haikibada nomaizing numit fawbada Gaza Strip amasung West Bank tamiyoi lisingani ga sahum marifu humdoi sikre yamdrabada miyoi lising tara sanipan tara mari amas asok apan nangan kre Gaza da siba migi masing lisingani sahum kunmapanni asok apan nangkibana miyoi masing lising mapan samaga Humudra Marini Amaromda West Bank ta sikiba migi masing humfu marini aduga asokafan nangkibana miyoi lising amaga samani hairi United States ki President Joe Biden na ngarang thangza numita Israeli ki Prime Minister Benjamin Netanyahu amasung Palestinian President Mahmoud Abbas ta wari sakre amadi Gaza da khudaki oiba humanitarian air darkar oibagi tangai fadabagi matangda chithi iduna khanghan khre hairi
matang asida ngasi nungthilgi paw pizaba loizare mideng tabiribasingbu amuk hanna khurumjari.